Lakhipur Online Putoksaba February ki tang kunithoi nongmaijing numit ki khomjinba pau tabirasi. Ahanbada maroi papau Taramathoi suba yauseng komai lising aniga kuntaruk hojai da pangthoklagani rajya sigi club singna saruk yabina naba amsu hojai district committee na nolokna ningsing lakti Patriotic Writers Forum Manipurna Malemgi Imalun ki numit pangthokpaga loinana aiba aibi singda manamathum pidune kaikhumnakre Zakalka amadi Humanity Foundation na punna International Language Day pangthokre Mithun Hazaribo Kasar Jilagi DEO amadi SIO na phamsinakre amasung Pradhan Mantri na Mars ki taramarida Silchar Flyover amasung Guwahati Silchar Expressway gi urep uyung tamlagani Hauzik mapungay papau tabirasi. All Assam Manipuri Students Union Amsu Hojai District Committee na sinlang tuna chahi khudingi yausengi matamda nat saita masung sana khonabagi kumai oina pangthok tuna lakliba yauseng kumai kumsi kumjagi oina lakliba Mars ki tang kunmathoi kunithoi amasung kunhumdoida Taramathoi suba Manipuri Culture, Literary and Sports Festival Assam Yauseng Kumai Lisinganiga Kuntaruk Thoromasi Hojai Kaithil Anobada Leiba Bahutoli Lampakta Mapung Phana Pangthoklagani Panbayai Hairiba Thoromasi Inkumja Lising Aniga Tarataruk Tagi Hauduna Leptana Hojai gi Mapum Kayada Meitei Khungang Singi Tongan Tongan ba Club Kuntra Henbana Saruk Yatuna Pangthoktuna Lakli Yauseng Kumai asi Amsu Hojai District Committee na nauna haugalagliba nupa macha nupi macha kayabu sana khonaba nat amadi sahitya gi maikeda pungning singsinduna khunai gi chaukat lambida saruk yahanana bagi pandam amaga loinana haudokhiba thorom amani matam amasung thorom asigi scope chakholakpagi matungina Amsu Hojai District Committee na Hojai khakta danatana Assam ki tongan tongan ba jila da khundaduna leiriba meitei chilinaw singnasu thoromasi da saruk yanana bagi pungning thaugatuna lakli handaki chahiya sidasu Amsu Hojai District Committee na Assam sinba thungna leiriba meitei club singbu Taramathoi suba yauseng kumai lisingani ga kuntaruka sida saruk yabina naba All Assam Manipuri Students Union Amsu Hojai District Committee ki General Secretary Mutum Krishna Devi nathokpa cherolamada nolokna ningsing lakte Ma'am Kurndari Chatkiba Ingadi Lisingani Katarukagi Sahi Kudingi Leptana All Assam Manipuri Students Union Hojai District Committee na Yakshangi Manungda Yakshang Kumai Haina Minthonba Sports Literary amadi Cultural gi competition Kayama Pangthokna Lakhi Hariba Yakshang Kumai asi Handaksu Akoi Pangthoknaba Sinlang Lojare Adumakfu Handaki jahiye sida yausung manung asimaktada metric amadi higher secondary gi parikha leiba maramna yausung matungda aikhoi lakliba Mars ki tang kunmathoi kunnithoi amadi kunhumdoida yausung kumai lising aniga kuntar wasi pangthok na bahaya wala Assam Manipuri Students Union Hojai District Committee na leknari chatkiba sahi singda pangthok khibagumna handaksu competition kaya volleyball gumba amadi Marathon na singba si state level da ako'y pangthokjagani amasung ako'y cultural gi event sing folk dance competition amadi modern dance competition lana isay gi modern Manipuri modern song competition su state level da ako'y tournament si competition si pangthokjagani 6 lagiba 21 22 23 March ta pangthok naman lenda jari hariba from se andak hoi hojai gi bidroi lampakta hojai nongbo kithel gi bidroi lampakta pathok naman lenda jari lonana haukiba sahi singda hoi hojai district gi mangson legiba maidei khumang singi club na saruk yabagumna handak su hoi club kun utham legiba hoi kungi club ki sinaw singna osan komai saruk yabini baitam ta koina haijai amasung sahi kudigi hojai amasung hojai gi tongan mapanda legiba ahum kaya dagi Uchel Chawarba, Kai Kudajari was Singna, whether Shell Yoba, Mana Singna, Totulahi, Kusi Sehisu, Hanaguna, who is Shell Yoba, Mana Sing, Lantopina with Amokakoi, Amsu, or Samari Christian, the district committee, Maikadi, Miam the Luxury, Lunana, who event Kada, who is the level, the Sutaji, Ramudana, Kasar, who is Hailakandi, Amasung, who is district, who Kamrup district, Golaghat district, Kamasung Karbenong district, Chindagi,
ꯍꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯏꯚꯦꯟꯠ ꯈꯔꯒꯤ ꯀꯜꯆꯔꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯗ ꯍꯣꯏ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯩ. Patriotic Writers Forum PAWF Manipurna sinduna Manipur Press Club ki Thangjing Hall da Malemgi Imalun gi numit thauram ngarang pangthokre. Thauram asiga iroinana aiba ibi singda manamathum piduna ikai khumnakre. Naha oiriba aiba thoksom dollar senda mahaki saireng lairik utangbigi lamdamaduda gidamak arambam ibung ahal amasung Binod Kumari Literary Award lisinganiga kunmanga piduna ikai khumnakhe. Loinana tongan ba aiba ibi singdasu manakaya khusinakhe. Bina pani thoksom na iba wari macha ahuba khongthangda Paza Meitei Literary Award lisinganika kuntaruk aduga Sarat Salam na iba landa hingubagi haiba wari masada R Khating Tangkhul Literary Award lisinganika kuntaruk Asem Regina na iba wari macha Kathokpa hibi Yaibiren bida Dr. Saros Nalini Arambam Parat Literary Award lisinganika kuntaruk kusinakhi. Thoromaduda Joint Secretary Tribal Affairs and Hills Ngangom Uttam Singna Athoiba Mitunglen oina saruk yakhi. PAWF ki President Naroibam Khambalwangna mipamapoi ki Biramongol College ki Manipuri Department ki HOD Dr. Laisram Landhoni amadi Imphal West Jila Parishad ki hanagi Chairperson Laisram Bobby Debina akhanaba mitung oina saruk yakhi. Forum asigi Secretary Rakesh Nauremna Thauramgi nunggi oiba warol phongdokhi. Thauram asigi manung channa Laikhidraba Sagnairaba aiba Pacha Meitei R Khating Tangkhul Dr. Saros Nalini Arambam Parat Arambam Ibungwahal amadi Binod Kumari ki saktamda miyamna leisu katuna ikai khumnakhi. Manipur gi Nongchup Thongni hainariba Jiribam district ta base toba news agency ama oibata natana Jiribam gi ahanba YouTube news channel Jiri News Network JNN gi North East State Correspondent oina Hailakandi Jila gi Chengbin tagi NG Sanjoy Kumar Singha bu hapkre. Loinana Sribhumi Jila gi Dargar Bondagi Angausana Singha bu JNN gi Special Correspondent oina hapkre. Ngarang news agency asigi Editor in Chief Seram Herajit Singha gi Seram Khunda leiba mahaki yumda achamba thoromama pangtoktuna appointment letter kusinakre haire. NG Sanjoy Kumar ISTB gi Assam State ki paumi ama oina su thabak toba haurgani haire. Hiramasigi matangda JNN gi mobile number 700544627 natraga NG Sanjoy Kumar gi mobile number 8402998806 number asida pau phaunanaba JNN gi maiketagi phongdorakle. Jakalka amadi Humanity Foundation na punna sinduna Malemgi Imalun gi numit silchar da pangthokre. Thoromaduda Congress luchingba Maimom Santi Kumar na wangang laduna Manipuri lonbo Associate Official Language oina pirabasu lona sigi chakhonanabagi damakta hojik phawbada Directorate of Manipuri Language karigi hangdabano haina penaba phongdokhi. Loinana laingakna Manipuri School sing amalgamation tawduna oja singi pham kakthatuna language aggression chatharak patanatana Manipuri kanglubasibu sel thungi lamda sothahanaba madi amamba lambida pusinbagi lalongli haina maral sikre. Thoromaduda historian Abed Raja retired video Sihabuddin amadi Jakalka gi President Nirmal Kumar Dasu thoromaduda saruk yatuna wangangkhi. Meitei Chambers of Commerce Assam gi maiketagi Assam da leiriba Meitei gi chauna natraga pikna lalonitik tawriba miyoi sing wholesaler sing entrepreneur amadi dukan mapusingna lubasida affiliation tawbinaba appeal tawrakli. Lalonitik tawbusingi yaiphananaba masiga mari lenaba kudong sadaba sing kokhanaba amadi phagat anabagi pandamda thorang asi lokhatpani haire. Lubasigi makhada affiliation tawbusingda chahi amagi affiliation certificate pigani amadi masi chahi khudingi renew tawgudabani. Makhata na khangbiningbasingna chamber asigi email smcca007@gmail.com da pau phobinanaba Meitei Chambers of Commerce Assam gi President Khetrimem Umananda General Secretary Okram Lakhikanta amadi Working President Bishwajit Sharma na khangalakle. Mayam akoi Meitei Chamber of Commerce Assam gi makhada affiliation tabiu akoi affiliation akoi gi makhada affiliation tabrati. Number 1, Government of Assam and Government of India ki mukhata any traders, any businessmen ki any kind of problems or any kind of facilities ki damak akhoi na as a middle, as a link
अखोइना सपोर्ट तौरकनी नंबर 2 अखोइगी मखादा इस एफिलिएशन तो बता रही मार्केट से फसना रन तौनबी तमक सिस्टमेटिक वे दा रेगुलेट तौनबी तमसु अखोइ गवर्नमेंट ऑफ असम गवर्नमेंट ऑफ इंडिया अदुगा कंसर्न अथॉरिटी का सु अखोइ नेगोशिएट तौनबी तमक अखोइ हेल्प तौरकनी सपोर्ट तौरकनी Assam Lengap ki Department of School Education na thokpa notification amagi matungina Dima Hasao Jila dagi Mithun Jaharibo Kasar Jila gi District Elementary Education Officer DEO oina hapkre masigi mathakta mahakpo Kasar gi Inspector of Schools SI gi ahenba phamsup sinakre Assam Public Service Commission APSC na lisinganiga kuntaruk ki January 13 ta thokiba recommendation gi matungina mahakpo Assam Education Service ki makhada pharmacy sinabani haire लाखलिबा मार्च की तरामरीदा प्रधानमंत्री नरेंद्र मोदी की असम खोंगसेट की मतुंगदा विधानसभा मिखल गमरी लेना बीजेपी की कैंडिडेट सिंगी लिस्ट फोंगलगनी हाइना मुख्यमंत्री डॉक्टर हिमंत बिश्व शर्मा फोंदोखरे इराई नुमित सिलचरदा आत्मनिर्भर असम अभियान की अनिसुबा तांकक की मखादा सेल यंथोखरबा मतुंग पाउमी सिंग वारी सानबा अमता एमएलए सिंगी थबक थौरम सिंगदा युमफम ओइरगा टिकेट पीगनी हाइना मांगना फोंदोखे मार्च की तरामरीदा प्रधानमंत्री नरेंद्र मोदी की सिलचर खोंगसेट असिदा सिलचरदा मतम कयादगी ngainaraklaba कैपिटल पॉइंट तगी रंगेर खरी फाउबगी किलोमीटर 2 मखाई सांगबा सिलचर फ्लाईओवर गी उरेब उयुंग तमलगनी मसिना शहर असिगी ट्रैफिक की खुदोंगचादबसिंग कोकनबदा मतेंग ओइरगनी असितनतना गुवाहाटी सिलचर एक्सप्रेसवे लेन मरी लेगदबा हाई स्पीड कॉरिडोर गी उरेब उयुंगसु तमलमगनी प्रोजेक्ट असिना सिलचर अमदि गुवाहाटी की मरक्ता गाड़ी लंबिदा चथोक चसिन तौबगी मतम चौराकना पुंग मरी मखाइदगी न मंगादा हंथालगनी हाइरे प्रधानमंत्री 14 तारिखे बराक उपत्यकात आहिब पांचग्राমৰ পৰা গুৱাহাটীলৈ বৰাপানী হৈ গুৱাহাটীলৈ যেটো এক্সপ্ৰেছ হাইৱে বনিব 4.5 ঘণ্টাত আমি গুৱাহাটী গৈ পাম সেই প্ৰকল্পটো তেওঁ আধাৰশিলা স্থাপন কৰিব টেন্ডাৰ হৈ গল वाइल्ड लाइफ बोर्डर क्लियरेंस हो गल लैंड एक्विजिशनर कामो बहुत खिनि आगबाढ़ी गल रास्तार काम एतिया आरम्भ होब शिलचर फ्लाईओभारो करिब आरु एक्सप्रेस कॉरिडोरो करिब Barak Tampak ta ihan hanba oina hotel management da bachelor program haure course asi graduation ga equivalent ni course asi tamlaba matung da ishana ishabu thabak pijaba ngamali amasung maming leba hotel sing da job tobagi khudum chamba lehali any stream da 12 pass torba mioi singna course asi tambiba yagani hotel da thabak toriba employee singna su on job training oina bivok hotel management degree program asi tambiba yagani University Grants Commission na recognize toraba Lingayas Vidyapit University na mai paklaba singda certificate pibigani certificate asi sarkar gi thabak amadi awang bathaki emvok amuk makha tamhanbagi damak Bharat apumbada valid oigani January 2026 session ki damak admission haujare University asi gi authorized study center oriba Ilar Institute of Hotel Management Ranibari Ambikapatti opposite Ramanoj College Sochada Benchina Akupa marol gi damakta mobile number 8822890441 da pau phawir Institute asigi Mahiroi Singh na Silchagi maming leiraba hotel Sagarika Regency da practical training pigani masigi damakta Sagarika Regency amasung Lingayas Vidyapit University ga MOU sign tawkhare अरोइबदा मरुइबा पाव अमुखन्ना तरामाथोई सुबा यौसंग कोमई लिसिंगनिगा कुंतरुक होजाइदा पांथोकलगनी राज्य सिगी क्लब सिंगना सरुक याबिननबा आमसु होजाइ डिस्ट्रिक्ट कमिटीना नोलुकना निंगसिंगलकते पेट्रियोटिक राइटर्स फोरम मणिपुरना मालेमगी इमालोनगी नुमित पांथोकपगा लोइनना आइबा आइबी सिंगदा मनामथुम पिदुने काइखुमनख्रे जकालका अमदि ह्यूमैनिटी फाउंडेशन ना पुन्ना इंटरनेशनल लैंग्वेज डे पांथोकरे मिथुन हजारीबो कासार जिला की DEO अमदी SIO ना फमसिनक्रे अमसुंग प्रधानमंत्री ना मार्च की तरामरीदा सिलचर फ्लाईओवर अमसुंग गुवाहाटी सिलचर एक्सप्रेसवे की उरेप उयुंग तमलगने लखीपुर ऑनलाइन YouTube चैनल की पाव संदोक चबा नसिगी वेनदी मतंग असिदा लोइजरे